Ideal Manipur amas sagatnaba hotnabada Yek-salai leiba yelhou furup singi mateng yaodana kaidongda mai pakpa ngamloi haina Manipur University of Culture gi Vice Chancellor Professor Paunam Kunindro na phongdokre wafama singa si lining to sanami temple board amade Manipur University of Culture na shinduna sanamahi lining gi pokpa lohongba amasung korau nongga bagi thoram singi matangda numit 15 chupna chathagadaba marirak shuba workshop hawdokpagi thoram aduga mari leinana phongdokhibani lining thau sanamahi shanglenda numit 15 chupna chathagadaba workshop hawdokpagi thoram aduda lining thau sanamahi temple board ki member secretary maisnam Sibadutta Luang lining thau sanamahi temple board ki vice president Vidyapati Sanjam Elias Wakal Lamzingba Manipur University of Culture gi register Laishram Radhakanta ELITETV gi senior board member Kasham Ibomsa board member Namoijam Tomba amadi ELITETV gi Maibarel Maisnam Ibobana mathang shitna chief guest president amadi guest of honor oina saru yakhi Manipur University of Culture gi Vice Chancellor Professor Paunam Kunindro na makatara dun hai handak mioi kharana social media amadi TV discussion singda lamdam asigi salai mathau ta de haina phungdorpa simak laibak thibani maitai aikhoi gi pokpa lohongba amadi korau nonga bagi thabak thoram singda magi Yek-salai changdaba yadana lairiba ashibu mathau ta de haibadi langani loinana maitai aikhoina sakliba shaygi sahek saida hundoklaga thamba yade aikhoi punna yokhatminasi shai shakliba sayek saida asi laigi oiba lairon topa magun ama yauri amadi ngasidagi hawdokleba workshop asida kanaba kaya ama pigadauri bani amadi workshop yaubala pasingnasu workshop asidagi kanaba kaya asi lahausi amasung maite aikhoigi nat culture yokhatpa mathau tai amadi promote tawdaba yade haibagi wakhalon sensi haiki Saking sila mo iba asimba dan mana Manipur di luar nanti tongan society sini tongan punai sini mana nice places maduna kayo tiga hayam sa itu tongan lain ni secara iba tongan culture sini sa hai iba masih bisa tu nama kita ni faedah itu apa iba faedah khas iba faedah filosofi kalau konsep jadi faedah nunggu kalau to hai iba semua kita aduh lagi ekoi khazaba ekoi khazaba ekoi paramjat ramjat ki ekoi na adongai geroi nasi bawa maina wai tam sam tamna ho jenthak iba iselisi ekoi kemasi ekoi na ki masase khangi habi tangai ekoi na ekoi asimba karom pari asimba sak khang